King of Good Time haina khangnarami babu business tycoon farata car race te yahanba sagol lamjil tanahanba party kuding de isai jagoi disco bikini set pi nupi singi mahfil kaya amasung maduda yuna ichilgum jelhanba tawalamba mioine nupi masak phajabi kaya maki nak tawatana lerame Kingfisher flight kaya gi mapu yugi chawkraba company lerami Crore Kaya gi mapu irambani magi calendar phong buda masak phajabi leisabi kaya na photo de yaw ki inarami Bollywood ki heroine kaya magi party de yawrami magi cricket team lerami adubu khanghaudana noba maga se swailana mangki India da ki chenki magi paisa lantum down wiki migi sen singbangam kidi magi under the job to bising lambi da protest to botorak naki adubu mangon da haling balai kidi 9,000 crore migi landon oiki adubu mangon da nachung balai ramdi tanja tu da lakpa birthday party da Spain dagi singer puthra ki aduga goa gi magi yum da hingchuppa party ta hanki magi party gi pics uraga matam du gi reserve bank ki governor Raghuram Rajan haiki loan ning thina losilaga migi sen ton silaga asumna to thokli banu pase leiba ki public pu kaisu oina khandabani adudagi nongma mahakase khanghaudana mangki mana loan lawkiba bank singbu bye bye haramki asumnadi mana claim tawi adudi leibaki finance minister da hairam lakama chatpani adubu oidabani magi tamak lookout notice sarp toki kanakiti lord na chenki Delhi degi London yoraga hairaki mahak magi yum yorakle chahi ahumuk hena anuba great thak of Hindustan sibu India da purakpagi hotari adubu kanatri bank singbu lutiraga chatkraba Vijay Mallaya hojik masabu masana king of bedtime haina kaujari Reporters sing na hai haujik so mahak migi sentum tonsin bagi cinta leite plus mana luxury life ta hingdok pa adusu tok pa leite Vijay Mallaya mapa mapu dagi senjao pairak pa kanglupni Hindustan gi khwaidagi chawba yugi company makhoi gini amasung magi timing da hena masibu chawkathan khibani adubu asuk ina khunkraba miyoi se karam na money fraud to ba miyoi oikhibano masini wahang United Beverage Group haibati UB Group ki mapu Vijay Mallaya 2005 ta aviation company launch taurani haina lauthoki aduga magi machanupa Siddharth Mallaya ki birthday nimitta aviation company ase khudol tambiki UB group ta wine beer chemical spirit fertilizer su puthoklami loinana newspaper filmi magazine su puthoklami 2005 adwai ki warini Kingfisher Aviation Company ase premium class ta ohengani haina mana lauthoki aduga Paris tagi amukta da 50 aircraft leiduna purakpani tungda atai chu leraki around 70-80 aircraft magi lerame 3 years phajana chatki professor ki company gi 2007 da air dikan ka tie-up tawi 500 crore da Kingfisher Aviation Company sida Vijay Mallaya masagi pocket money sijin ramde 17 bank tagi loan loki bank singna interest rate su phajana parame jahi mari manga matung dati oil ki price wanglaki atopa aviation company su laki job tobu singi salary su wangi chumna su aviation da tobu singi wangi amor of the business haitharak pana Crore Kaya diu ta bhokibani masidagi amuk IDBI bank tagi Crore Kaya loan lobani adubu Vijay Mallaya madugi sendo Kingfisher plane company da sijinabagi muhutta Europe ta pukhraga F1 racing to hanki midi design amani mahakse yabjani 2010 da Vijay Mallaya Rajya Sabha ki member oituna parliament ta famki amorom da magi under da thabak toramba sing lambi da protest to bothoknarakhi maram di salary ka amata pibrate magi aviation company luphan ba yati haidron government of India ki ministry yona discussion to ki Manmohan Singh prime minister oiri matamda government ki wa matungina State Bank of India ga loina bank taratret na 4,000 crore loan pibani masi singbagi satsu atai loan ga khara khena lammi khara yang na interest rate thamba kai do adubu ultimately Kingfisher company ase kanbangam khidre tungda madugi license close to ki amasung company close oisin ki loan pi kiba company sing
bank sing ma buthiki amarom da mak chen kirame magi king fisher brand ase bank sing na pullaga nilam tauki adubu auction tauki adubu kanana su leikide customer am te thokide goa da magi property aduna aroi bimi yengora mi madusu government na losalaga madubu auction tawi ama anirak toragba matungda customer thoraktuna 72 crore da leiki masini Mina high class thak tau ke torabati Vijay Mallaya India da purak pangamdri ngasisu Vijay Mallaya da cinta leite magi under the job to busingi sen pitokani haibagi magi mathakta loan lei singani haibagi wakhansu leiti hojik su leitri hojik foreign country da magti leiri adubu asumna hai mati namidang khuding party toraga ngasisu luxury life ti hingli